Thazaningai oiba ahan bada maruiba pong katangana mayamda thamjage Maheshor thanauzam Manipur gi inner Lok Sabha constituency gi RPI candidate oina contest tawragani haidi loinana Maheshor thanauzam makki social media Facebook post thagalakpa oral kharaga mayamda thamjage hauzaki wanariba sida bot tawragasu bot ki sarangnaba tawdanabagi damak tuminna lebani Board ki propaganda taunaba matam nate hausik soiriba mamangdo soiramba mayam se loina semdoktaba yade haibu wapham thamnakli loinana ngaki mamangda Professor Angomsa Bimol Akoizam Imphal Airport ta miyamna okre mayam puna no update ngaminase Panam pausi digi maruebi I pausi khongasaraga Manipur top channel gi maikei digi miyamna thamjagi ahanbada aikhoi gi ariba nat yokhat pahai bisi khunai sibu yok tun thambaga sapmane saukhat pana kham thengle haiduna su haukraba ipai pu singna thambiramba thangta ten arambai mukna sagol kangje madi sari sarakna singwa lan gi lalong singa sigi mirol na yokhat patangai fade loinana aikhoi gi ariba nat yokhatuna thambai bisi khunai sibu yok tun thambaga sapmane haina Social Cultural Activist Rakesh Noremna Fongdokre ngasi nungtil mitay Indigenous Thangta and Cultural Institute MITT ACI Kongba Khetri Laikai Nisinduna Institute asiki sanglena pangtokiba Sanginatak Academy Awardee Singtham Ranjit Khuman Taramna Okpa Madi Ministry of Culture Government of India gi Sentang Makhada Putokiba Classical Dasabatra Miyam the Utpegi Thoram Wapham Masif Fongdok Laduna Rakesh Taurem Hai Mitai Furumna Namna Kundari Iram the Manipur Si Yam Ngalingi Matam the Yumtang Riba Labak Singa Hauza Ting Tang Kia the Landaraktuna Lakshinana Bohonarak Matamda How Krabaikogi Ipai Pusingatuna Tangta Tenamadi Arambai Hariba Lan Kusukulai Sing Asitana Mayok Yadun Sahi Lisang Sina Maningtam Lebam Winner Lera Kraba Iram Dam Kanglai Pak Manipur Maitrabawasi Kalakibani Say Teret Awagi Kuta Kuntak Lansiraba Matung Awababu Maitiba Piduna Mite Kuigi Ipai Pusingna Sangwa Sakasara Kiba Kanglai Pak Manipur Sau Krab British Kikuta English Magasani Panga Maudraga Matuigi Kongzom Land Maitibanaki Kongzom Land Equina Maiti Kibadu Lingjal Manadaba Madi Pamunabagi Apikpu Wakalon Kya Sagatnarakpadagini Madugi Mahina English Magasani Panga Maudraga Matuigi English Magasama Pangani Fugotet Fauba British na sahi Yankagetar Rom Kudum Sanduna Tamluraba Matung English Magasama Pangani Fugotareta Iram Damasi Ningtamba Levam Oina Amuk Hanjula Kibini Adobus Ning Tambagi one talk Amadi Nungai Bamaset Nama Power Pangding English Magasama Pangani Fugumapanda Manipur Gining Tau Buddha Sandrabu Shilong the Gogduna Namduna Manipur Barat Kipibanunda Tension Kibini Nasi the Iram Damasi Mito Mian Sasing Mapu Saraktuna Iram Damasigi Mita Masasing Wu refuse you in a Lanzena Duna Hingli Tatara Helaglaba Sin Cookie Narco Theorising Matakta Barat Langana Miyang Sangduna Lan Sibu Lefanana Bohona Bagi Mamitatri Mitay Singilam Singda Mitay Singna Lan Mayuna Bangamna Bagidamang Ipai Pusingna Tambiramba Lan Gilalong Sing Mitay Kudimangna Kang Hainaba Hona Bagi Tangai for the Bamatamori How's the cookie lanting the Ribalana Sitigi Hena Saub Lan Kia Mayuna Kigani Kali Hanesu Manfungdoke Atopapa Omana Paul Personal Sing Asu Apan Yorapada Caseless Treatment Pinabakanakre SIP Electoral Officer CEO Manipuna Sir Lauraga SIP Medical Officer Sing CMO Sing Sarugyaduna Pangtokiba Mipam Amana Handak Pangtokodoriba Lok Sabha Mikalasida Mathau Taugadaba Polling Personnel Singamadi Security Marakta Asu Apanamadi Anai Yaropada Makoida Caseless Treatment Gikudong Saba Pangana Bigimatana Kanakre Lampiada Liba CEO Office ki Conference Hall Pangtokiba Mipamadada CEO Manipur Pradip Kumar Zuana Mikalasida Mathau Taugadoriba Polling Personnel Singamari Security Singluina Atay Polling Station Singda Mathau Tauriba Miyoi Singi Marakta Aso Apan Ana Ayik Yarapada Makoigeda Caseless Treatment Gi Kudong Saba Panganana Tharang Singlapanaba CMO Singda Pautak People Loinana Election Process Manungda Mari Lenava CMO Singna Laugada Taudang Singi Matang Su CEO na Kanki Mipam Madura Saruk Yakibi State Nodal Officer Health Dr. N. Bino Singana Mikala Sigamari Lenana Health Department Gimake Local Liba Tabak Sing CEO da Paudam Nuno Kanki Mikala Sigidamak Rapid Response Team RRT Singna Impal East Amasum Impal West Seasonanaba Helicopter Ani Thorang Tore
Assembly segment humpumakta RRT State Command Center amasum District Command Center sing thorang tawre haba Wapham su mangna thamki Mikhal gi mathau tawringai polling personnel sing security sing amadi atei miyoi sing asu apan yorakpada makhoibu public amadi private health institution singda cashless treatment gi khudong saba phanganabagi matangda mari leinaba singda notice thaduna khankhre hans Dr. N Binona Chief Electoral Officer khanki ngasi pangthokiba mifam aduda additional Chief Electoral Officer Naurem Province saru yakhi atopa paomuna miyamgi awaba ko honaba haibisi luraba tanphamasi gi tangai fadabani o roman Isterasi gi oiriba sarang naba phiba masina maram oiduna miyam kham thingna awaba mayunari miyamgi awaba khara da oirabisu ko honanaba karigumba khara paikhat phaibis luraba tanphamasi gi tangai fadaba amani haina social worker oinam roman phungdokre waphamasi Impal West District singzamai singa makha khetri lekai Nambul Mapal dengan sinungtil All Manipur Disabled and Handicapped Person Development Agency sinduna pangtokiba mima nadraba miyoi zamaga kuntra ka tereta thagi pension yenthokpagi thorom da magna phongdokibani thoram aduga mari leidana oinam roman hai pension yenthokliba si lengana natraga na kanagumba amatagi mating loroga yenthokpanati hauju oiriba phiba masida makhogi tungi punsida khara da oiraba su mating oinaba pension asi yenthokpani singzamai area da leiriba Mima nadraba singidamak kendra sigi miyot sina kariguma amata tawramdaba haibisi makhoibu thawoidabani mima nadraba singsu aikhoigi samani miyamna tawba ngamdaba thabak kya makhoina irai laina pangthokpa ngamli makhoigi phida ama pidaba haibisi yamnamak laibak thibani mangna makha taraduna singjamai area da laidiba miyamgi damak haukiba matam kya gi mamangdagi tuan ba yefa thaurangi khongthang sing paikhatuna lakli mima nadraba singda pension pibadana tana Merit scholarship yauna atai mana kya speeduna lakli makhatana miyam gi damak yepa thorang kya leptana pekhikani lainga ki scheme kya miyamna khangdabadagi kanaba sing lawba ngamdaba kaya am lairi asiguma kaya simiyamna yahonabagi damak amadi social worker am oina miyam gi tawpham thokpa thaba khudimak sokthaba leitana khona khigani hainasu roman phongdokhi atopa pa omana kanglaipa ki nupi singna khunai gi damak lawrakliba thawdangi matangda khanani nakre Kanglaipa nupi singna khunai gi damak lawrakliba thawdang haibi hiramna nomagi oiba khananai nabagi thorom amanga si pangthokre Struggling Women's Association SWA Kanglaipa sinduna Manipur Press Club ki Loktak Hall da pangthokiba thoram aduda national amadi international award hais ebotombi khuman PAA and DM gi president Yumnamsa Dilip Kumar SWA gi president Thaunawjam Pramodini Board Council of Manipur gi member advocate and Binodini Amadi advocate singne luwangna mithunglen singoina saruyakhi Thoramadura Manipur gi damak thawaina ponta pikraba thabu singi minute ani tumina leptuna ikai khumna basotki Thoramaduga mari leidina Thaunawjam Pramodini na phongdokhibada Manipur khunai asida nupi singna lawriba thawdang sibu masakhangba oina ngasigi thoramasi pangdokani Lamdam asida mamangai ningthau palingi matamdagi nupi singna lawriba thawdang sing akhoi khudimangna singthaba matam oiri haiki Atopa pawamadana Saijang Kulgi Kunja singna tengbang lakpagi damak thagatpa phongdorakli Impal East District ki manungsana leiba tha 13 fajalakadawri state asigi irang asina maramoiduna red zone oina leiriba Saijang Kulbu awaba kya khangduna khul ngakliba imai bel singi awaba takhrada oirabasu mateng oinaba panamda All Manipur Relief and Village Volunteer Organization Committee na Mompak Blanket Torchlight amasum sialgi mateng panglakpagi damak thagatpa phongdokpaga loinana lengan asu Saijang Kulgi miyamgi awaba si khangbiyu haina kulasigi imai belsuna phongdorakli tengbang pirakpa sibu thagatpa phongdokladuna wangang kibi kulasigi ima mana phongdorakpada kulasi red zone oibana ngakna bohonabada imai belsuna awaba kya mamayungnari matam kuina irang si leibana thabak supam nompham khangdabana imung manungda sial thungi awaba kya mayuknaba sana thaknaba madi angang sing lerik leisu tamba masum anai yorokpada khudong sadaba kya mayuknari asiguma tanja asida All Manipur Relief and Village Volunteer Organizing Committee na angamba mateng panglakpa simuk thagatningai naiki amaromda Manipur gi oidiba phiba masi na thairaga nampuda mikhal tawba haibasi democracy gi wantuk mapung pharoi Mikhal mamang na tangdu leitaba hana lehenduna miyamna maning tamna bot thadana ba thabak pekhatpiu bot kamari leinana license nongmai sing pikhal angna ba khangalakli ba si matang sadi
खोंथांग असी हंदोकपियु हाइना साइजांगकुलगी खुंजा अमना फोंदोरकली अतोप पाव मना कैंसर की मतंगना कम्युनिटी अवेयरनेस पांथोखरे कैंसर दगी ngakthokpa madi laina asigi laying sathabada patient singna cancer laina bu nganna khangdokpagi maru oibising matana nomigi oiba community awareness and early detection program amangasi Karkinos Manipur Cancer Institute and Research Center na Taubul Youth Development Association TYEDA ga punak samnaduna Bisnupur district ki Taubul mini bazar pangtokre ngasigi thauramadu oinam kendra gi MLA irengmap nalilina athoba mithunglen oina saryakhi thauramadu gi maruoiba panamdi miyamna cancer dagi ngakthunaba sang naina health checkup tawbagi mathoktaba cancer laina yamna nganna khangdokpa amasung ngakthokpagi matangna miyamna mek sengna khanbani doctor singi maikai dagi cancer laying sathabagi matangna awareness piraduna laina asidagi ngakthunaba screening tawba amadi ngallingai da khangdokpagi maruoiba singi matangna puthoktu thamki makhatana doctor singna cancer oihalakpagi maram amadi symptoms singi matangna awareness pibaga loinana miyamna laina asidagi ngakthonabagi damak section thorang sing lokhatpagi matangna marik sumba wapham sing thamki ngasigi thoramatuda head and neck onco surgery consultant Dr. RK Gautamjit gynae oncologist consultant Dr. Thinguzam James supportive and palliative care consultants Dr. Nandan Sauduri yauna Karkinos Healthcare gi experience lairaba medical team early detection and screening gi lead WIMO RMO sing amadi nursing su saryakhi makhasa tharak poina kangla pawdi ke topa paw manamo Manipur football da sanagi medal lokre Nagaland yumbu oiduna awangnong poki state nipana sarugyaduna pangthokliba ahum suba North East Games kinga sinungtilpung anida sanakiba Nupagi football final da Manipur Mizoram gi panjal ani amada maithiba piduna sanagi medal lawre Mes asigi ahanba hap loiba phawbada Mizoram na panjal ama 0 da mangjal thaduna leki ani suba hap yorakpadagi Manipur gi sanaroi singna ball paibi hienbigi sang wangna leiduna ani suba hap da panjal ani sansinduna Mizoram bu ani amada maithiba pikibani Manipur gi goal ani edu jersey number 2 Danny amasum jersey number 18 Sanathoina sankibani ngasigi match asida Sanathoina best scholar amadi best player takhren su pausta makhatana phongdurakli aduga hauskoina di myam pausu matang sa lusinjarage amasum mayam puna anawba update ngai minasi haina channel sigi maikai digi mayam phamna makhatana thamjari mayam puna anawba update ngai minasi